ꯄꯥꯎꯅꯤꯜ ꯈꯣꯡꯅ꯭ꯌꯨ ꯁꯥꯔꯚꯤꯁ ꯄꯥꯎꯆꯦꯗꯒꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯔ ꯂꯧꯈꯠꯆꯔꯒ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯗꯦ ꯍꯥꯏꯔꯕꯁꯨ NIAꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ NIAꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤ ꯍꯥꯏꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒ ꯅꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟ ꯄꯤꯈ꯭ꯔꯦ꯫ NIAꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ PNSSꯀꯤ ꯁꯦꯛꯁꯟ 105ꯀꯤ ꯃꯈꯥꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ NIA ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯒꯤ ꯑꯣꯗꯤꯑꯣ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯡ ꯁꯕꯃꯤꯠ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ NIAꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ PPꯅ ꯀꯣꯔꯠ ꯑꯁꯤꯗ ꯁꯕꯃꯤꯠ ꯇꯧꯈꯤꯕꯗ ꯁꯦꯞꯇꯦꯝꯕꯔ 1ꯒꯤ ꯄꯨꯡ 2ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯀꯗꯥꯡꯕꯜ ꯈꯨꯜ ꯑꯅꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁ꯭ꯅꯥꯏꯄꯔ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯍꯥꯏꯅ ꯁꯕꯃꯤꯠ ꯇꯧꯈꯤ꯫ PP ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯕꯃꯤꯁꯟꯗ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯋꯥꯡ ꯊꯪꯕ ꯑꯜꯇꯤꯇ꯭ꯌꯨꯠꯇꯒꯤ ꯃꯤꯆꯝ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯦꯁꯟ ꯑꯁꯤꯗ ꯊ꯭ꯔꯦꯠ ꯇꯧꯕ ꯊꯧꯑꯣꯡꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯍꯤ 34 ꯁꯨꯔꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯈꯤ ꯑꯗꯨꯒ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯄꯟꯕ ꯌꯥꯏ, ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯑꯥꯔꯃꯤ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯤꯗꯤꯌꯥꯁꯤꯡꯗ ꯄꯤꯕ ꯀꯃꯦꯟꯠꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫